masing thingamdraba brahmanda singi mapu oiduna Lakshmi koti koti na seba tauriba jagat ki mapu Shri Krishna na Karigi damak san senduna Shangi seba taukribano kanagi yathang amata darkar laitaba maning tamba isor oidunasu Brindavondadi ibungo mana Karigi damak san senbagi ayaba laukribano jagat ki mapu mahakna nungsina seba taukiba Shangi magun asi kayagi matik wangpham thoi wahang singsigi paukhum nainaduna ngasi Gopastami ga mari lainaba akhanaba khudol asi lanthokjari hiyangai nipani panbabu Gopastami haina khangnai numitchidagi Shri Krishna na san senba hauki ibungona masagi chahi taruk changbada pauganda lila singi manung channa san senbagi nungsiraba lila su shanaki nungsiraba lila asigi mapan thongi oiba maramdi gopa singi ningthau nandagi macha oidunasu gopa sagai gi tawpham thokpa san senba haiba mathau adu thadokpa yade haina Bhagavan na takle Vasudeva amadi nanda mapatinaba mamadi tonganba machin manauni adubu Vasudevana mapagi jati lauduna kshatriya oiki aduga nanda ningthauna mamagi jati lauduna vaishya oiki miyoiba singi oinadi hek pokpaga mama mapa oiba singna macha singbu hingnaba yamna kanna hotnai adubu Shri Krishna di Brindavan gilila sing sananabagidamak kangsabuk kishanaduna mama mapapu lamjingduna Gokulda Nanda ningthaugi sangaida thaihankhi ibungona chahi manga phawbagi oiba kumara lila sing sanakraba matungda Tawangi kunga humdoini panbada masagi chahi manga mapung phaduna taruk changlabada Gopa sagai gi khwaidagi maru oiba mathaudang san senba yaba chahi matang yaurakhi chahi taruktagi tara phawbagi manungbu paugandagi matam kawi adu oirabadi karigidamak numitchidagi san senba chattana tha ama makhai matung hiyangai nipani panbadagi ibungona sanjenba haukibano wahang sigi paukum acharya singna maram chana tongan ba mo chingda pinai adubu khwaidagi hena ningthijana amadi nungsina Srila Vishwanath Chakrabartina mahakki Bhagavat kada piri Sri Sukha uvacha tatasah paugandabaya sritau braje babbubatustau pasupala sammatau gasarayantau sakhibihi samam padaira Brindavanam punyamatiba chakratuhu Kaumara lila sing sanaraba matungda Ram Krishna animak brajada chahi taruk changladuna ahal laman singna sanjenba chatpagi ayaba pibadagi lengmanaba marup mapang singa loinana sansenba chattuna Brindavan bumagi khongya thambalna sokpiduna athoiba oihankhi Krishna na sanjenba chatlani khanbada Nanda Yashoda awaba ipakta taki nongdamba mabu warona haijaki tolidako Gopa oiba mapok thambal lainadagi hena tholaba ichakan haigi khongna karamna tingkhang tumbau amadi nung chegaitana thallaba bonda sarba nungsagi maisarakta sanjenba chatkani onthokpani dako jati gi dharma sungakta yadi asumna Nanda Yashoda anina machagi damak chanaba khungo piduna bonda chatpada masagi makhong nadana bahaiki yengo kanhai bongi lambi singdi nung chegai amadi tingkhang tumbau tana thanbani ichagi khongda khungupsi tonglaga chatlu Krishna na hairakhi ima baba nachadi khongda khungup tongjaroi maramdi aikhoi khudingmakpu yokpiriba sanbi sing amadi ipagi masak oiraba sallaba sing sibu aina seba tawbada karigi khungup tongadoribano ima babana aibu khungup tongo hairabadi Gokulda lairiba san laksha mapan sigi khungup loina sembiyo natrabadi ima ipa saklaba san singna khungup tongdana aina tongba ngamjaroi asumna Nanda ningthaugi sangaida matam khara yani yaroi haina ngangnaba khannaba asi
Gokulda leiriba Bhagavan gi siddha oiraba Bhakta san singna taakre. Makoi masel kupna khanaraba matungda nongma Shangolda thauri thangduna leiriba san khudingmak thauri thadattuna loina chenkre. Matam khara san amata yumda karakide. Hairiba matamduda makoina Mabungo Shri Krishna na sanjenba chatpada Ibungogi khongya thambalda nung segai tumbauna thindanaba lambida leiriba Brajagi nung segai khudingmak makhongna chongkhattuna hanjin netuna upul loina olhanki. Haraubuna mathum hauraba sansingduna Krishna gidamak tauramba sebaduna maram oiraga ngasishu Brajagi lambi khuding amonba upul amadi laingoi ngakta adumak leiri. Shri Krishna na san khuding hoiduna mayumda halakpa matamda san singi makong singdagi haurakpa Brindavalgi upun singna ibungogi Sri Angada seba tauzaki. Maram sina sangarakpa matambu hauzik paubada isor makna penbi kiba khwaidagi maru oiba matamni taktuna Godhuli haina khangnari. Upai leitraba Nanda Yashoda anina macharam Krishna bu hiangai Nipani panbada sanjenba thaki. Numittudagi Krishna gi mingbu Gopal haina khangnaki. Sanjenba chatpada ibungona makal kayagi lila singbu sanaki. Lila singduna atoppa tangak singda amuk thamjage. Hauzik Gopastami gi mapan thongi oiba maram sing khanglabanina Karigi damak ibungona Shan Shellibano haibasigi nungi oiba maram sing tamjari. Sanskrit wahai go haibasi artha yami. Maru oina shan prithibi amadi indriya singbu khanghalli. San singbu nga I seli haibagi Krishna bu Gopal haina kaubani. Ibungodi miyoibagi indriya khuding bushu atma bu oibiduna mathau tauhalli. Prithibi bushu yoktuna lengdana thambana ibungodi Gopal haina kaubani. San haibasi atopagi damakta hinglaba angakpa magun singtana leitengba jibani mamal leitaba napi amadi ising khaktang mahakna cha thaklaga miyoibada amritagi masak oiraba sangom piri. Miyoibagi khwaidagi maru oiba amadi mapung phaba chinjaksi sangomni. Universal oina oinamba mahau asi sangomda lei haibasi loinamakna yanai. Maramsina Shangom amadi masidagi semba dahi makhan amadi ghina miyoibagi chinjakta mahau hapliba khwaidagi maru oiba machal oiri. Amadi haksangda changdaba yadaba machal kayasu sangomdagi lauduna miyoibana haksang phana leinari. Maramsina miyoibabu yoi haibagidamak bedana takpa mama taret ki manungda sanbishu ama oiri. Sanlabana Laibak khoiduna amadi arumba polum sing puduna miyoibabu lawu singubada mateng pangduna saba thakpa watanaba pothok sing puthok halli. Amukshu sangi mathi mayung takraba maphamdu laihau hengat handuna mahi marong puthokpa yaba mapham sing oihalli. Maramsina matam amada miyoibagi khwaidagi maru oibalan asi sanna oirami. San haibasi dharma dan amadi asengbagi masak oiba ima ipagi saktamni. Shri Krishna na swargagi ningthau Indrabu puja tauduna matam chana nong pibinaba haijagadau saruk laibak lehaubu semduna malemda pambi khuding hawanduna aying asagi khal ngakpada khwaidagi chawba thodang loriba umang amadi san oina puja tauki. Sangi maru oiba ngasidi miyoibana hena khanglaktuna Bharatagi santhi kaya Malemgi leibak singna leinaba haurakli. Maramsina Shri Krishna na sanbu ngak senduna dharmabu ngak senbani haina masabu saktakli. Hena kupthana shan haibadi gau haiba wahisina jibabu khanghalli. Aikhoi khudingmak shanlup oina bongi masak oiba sangsar sida indriyana chingduna kakngaunariba ngaktani. Indriyana chingduna Sangsar bonda nungaini khana sanaringai khudong thiba kaya lai. Masibani ibungona sanjenbada Agasur amadi Bakasur na singba hingsaba sing hadliba.
Paramatma oiba Shri Krishna di Shangi masak oiba Jiva singbu Maikai chumna puriba Sanjen bani. San singbu sajay na kanduna China na kihanduna Senba Sanjen badu Krishna di oide. Ibungodi Magi nung siba basi ki konjal na San singbu magi Maikai takpagum Miyoi babu Magi Maikai da Zingchilli. Mabu bhakti galoina na ningjaba singbu Sangsar da kakngao na badagi kanbiduna Indriya singna magi mapamda lupchaduna nungai halli Haibagi magi mingbu Govinda kawi. Miyoi ba kuding magta ibungona Lanthum lairabadi San seba tauduna Nolok pupunsi hingani taktuna. Nungdasu Aidhyatmiki wanglaba gyan singbu piriba Ibungona sanjenba haukiba numit Gopastami na lakbada Sangsar sida kakngao na raba salup oiriba ikoi kudingbu Krishna kauba sanjenba mahakna Achumba athoiba lambi pinabirasano. Hare Krishna.